대하더라. 거기 직선가. 제가 먼저 제가 가면 더 지. 나랑 하우기가 놈이 거의 mga tarani haytareko. Asidadi puwara tarko tarakose. Ay to fakto kai chalagi ikibi. Kayum to tawrogesu chamna mi mathan amni ama khakta ma palapan thoko bo ngamdaba. Adum me mawong matong laksin ba. Ari khangdong ogera huine ogera kai gamba ayung din da ba. Tawrogesu am ikiba khigi ipai ho ba haytar. Adum mayam ama tawroga thenare khoise aduna ngasidi chinina ujinga Mana kunci laki dana, mana tahu biar jago yang harau je. Adu nak kuin hygienic bedi, tangda biar mah. Kun hakte nak ibu kunci tu ibu tahu. Aki akhang maya mah tahu ni dapat an tahu je. Masih mana pasangan lotion ribau di cili nau jinga ya, ima kai kai do, ya gero kan biraga. Aku kun jagi malu ina nupi yang jingse. Sigi kan biraga aku jing aku sendio. Hygienic asimak ni aku hygienic ni sih mayang ni macam dah. Maya aku na mayang di aki betul kok tu aku na ngak ani hindi ngan nalaga hindi cuma dulu ni itu mayam tu dia. Ada ki aku lah abis na pun ngan tungon bukan betul tahu bila nu dum tu kan hane juga mungkin dum ni lagi. Itu dia ada ko. Dia mengajar ni Nanti kita tok tu, mai tok piwa. Itu mai tu tok tu ada tok tu ada tung buah hane ki lab tu dah leh dia ada. Aku na dum leh ni. Ya ada kau mana? Ya. Asuk soba lewat ke soba tahu apa tu itu. Lairaba miwe ma haibasi kanano haiba kadada mayam ga mimana draba haibadi khongkhut soinairaba aksangi phibam mayam dagi tongalaba normal oidraba mit pubugi sang antharaba mit tangaba tabagi sang walaba tadraba adugumlaba haksangi phibam mayam dagi tongalaba miyoi dune lairaba hairis adu aini isagi phibam aini isagi phibam karishu tawdana normal oina leiba taragadi ai se lairaba kaw ina khunba kaw suba tanbagi lairaba suba tanbagi Lai kurummaga nungai rakada bunatu. Lai jekaram bakanda kuram gani hai bakanda ada. Tum bahagot pa. Saram dai amadi tumam dai. Sige mata mahumja sige tang koina ishwar bu ningsinggan. Mimit chupam ishwar kurummaga ishwar da chairaga thabak ti sudana haksangi pibam normal oraga. Ai lai re hai dana khanaraga launaraga yu thakchilaga ngausin phaisin raga pothura laga nungai bo oiroi mem aduna ai ina khunge ai ina khulli hai bataraga di haksangi normal leba mi do ina khunba paisa paininga di paisa paige harabadi thabak su bata to aduna Lairaba ma haibasi kanano haiba kandada soinairaba adugumba miyoi singdubu lairaba kawi ko adugumba soinairaba upai leitraba miyoi singduna suba noma ngamjadaba adugumlaba isininaw sing imai ben sing isisan singduna condition kharada makoina yugumba karigumba yonba oiragadi timing khara khaidok naraga yageba yaeba ekoi manipura tawrisidi masa ting ding lauba suning daba hammaga nungaina leiraga pasha tanba pamba adugumba miyoi singduna yu yolaga leireb yu yolaga leireb thabak suraga bazar thoga hotel phamaga dukan tawraga mana masing yolaga nga yolaga business tawning deb yu yolaga adugumba miyoi singduna aduna imung manung lekai khunduda mang tak na bai masak we khana chainra ko tholakane aduna iraisa sing yu yon bai thabak sa asugumba soinai reba mayam ga mima nadraba miyoi singduna yu yon boragadi kharaju phagada subuno mangal ngamiba masakal ba miyoi singduna yu yolai aduga makhoi lairaba nai lairaba bisti makung makut soinai reba ubat
ꯇꯥꯕꯒꯤ ꯆꯥꯡ ꯋꯥꯠꯂꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯕꯨ ꯂꯥꯏꯔꯕ ꯀꯧꯏ ꯁꯨꯕ ꯇꯟꯕ ꯂꯥꯏ ꯈꯛꯇꯪ ꯈꯨꯔꯝꯕꯗꯨꯅ ꯂꯥꯏꯔꯕꯅ ꯍꯥꯏꯔꯛꯄ ꯌꯥꯗꯦ ꯊꯦꯡꯛ ꯌꯨ ꯃꯦꯝ ꯌꯣꯠꯀꯨꯝ ꯊꯧꯕ ꯑꯊꯧꯕ ꯁꯦꯜꯒꯨꯝ ꯇꯝꯕ ꯑꯔꯪꯕ ꯁꯅꯥ ꯊꯥꯡꯒꯨꯝ ꯃꯉꯥꯜ ꯅꯥꯏꯕ ꯂꯨꯄꯥ ꯊꯥꯡꯒꯨꯝ ꯃꯅꯤꯜ ꯅꯥꯏꯕ ꯅꯪꯅ ꯂꯨꯞꯀꯦ ꯂꯨꯞꯄ ꯉꯝꯕ ꯅꯪꯅ ꯀꯥꯎꯒꯦ ꯀꯥꯎꯕ ꯉꯝꯕ ꯆꯠꯂꯕꯁꯨ ꯅꯨꯡꯁꯤꯠꯀꯨꯝ ꯐꯝꯂꯕꯁꯨ ꯅꯨꯡꯗꯨꯝꯒꯨꯝ ngasi kaubono yaifa thauruba koro numit asida salai kare machadi sari wasachariye isa ai isa na isagi ifuru ina lainingi ngamjaga ai isagi igipal ngak na chachagani laining thong sana mahina yai fare ibu daw pakhang bana yai fare laining thong panggan bana yai fare